ahan session ngasidagi hokre. Kezolsa area dagi Manipur lengakna force lothoku yade haiduna Southern Angami Public Organization Sapona Nagaland Manipur ngamkhaida kaukiba total ban matam kaktana sangdokre. Amadi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters na sinduna Maning Tamba Kanglay Pakta Anglo-Manipuri Lanjao Lising Chanipal Marfutra Mathoy Thoki Pagit Ningsing Thoram Pangtokre. Kurumzari Poni TV na sandok chaban nungthilgi pau meeting tabiri basing butaram na ukchari hausik pau sandok na pizari. Ya school ACG MLA Thokchom Satyabrata Singh asi Manipur Legislative Assembly ki speaker oina yetna ba yaudena khankhre. Satyabrata asi BJP na luchingba mamangi Manipur lengak tasu minister oike. Mahak handak pangthokiba Manipur Assembly mikhalda BJP gi ticket ta mai paklakhibani. Mahakna mahaki khwaidagi naknaba National People's Party NPP gi mirep H Bikram dagi vote chatruk kuntrani thoi hena fangduna mai pakhibani. Chief Minister N. Birena Satyabratana Speaker Oirakpada Twitter da harauba fongtokhe. Speaker Khanbaga loinana ngasi taranithoi suba Manipur Legislative Assembly gi ahanba mifam hongtokhe. Manipur gi Governor Laganation na House ta mahaki oiba warol su thamkhe. CM Birena luchingduna House ki members singna laikhidraba members singi mafamda su ikai khumnaba utkhe. Assembly. Agenda number one, the announcement by the secretary. Kezolsa area dagi Manipur lengakna force lothoku yade haiduna Nagaland gi Southern Angami Public Organization Sapona ngarang Nagaland Manipur ngamkhaida kaukiba total ban adu matam kaktana sangdokre. Southern Angami gi manung chanba Manipur ga lonaba ngamkhaida ningthau kabagi nongyai matung pung amadagi hauraga yumsa kaisagi numit yungba fawba kaukiba ban adu matam sangdokhibani haire. Manipur lengakna Kezolsa area da thamdiba armed personnel sing amadi semgat sagat ki ba pumnamak pung humfutara ni thoigi manungda lauthoknaba haibada yadabadagi bangi matam makhatana sangdokpagi firep asi laukibani. Manipur State ki mayokta kauriba matam kaktaba ban asina paramilitary forces, patient puba ambulance, press media, TANIA Public Organization TPO ki executive sing amadi unit ki executive sing amadi TPO Board of Arbitrators BOA di konsiloi haire. Justice Committee on Anglo-Manipuri War 1891 Martyrs and Freedom Fighters na sinduna Maning Tamba Kanglay Pakta Anglo-Manipuri Lanjao Lising Chanipal Marfutra Mathoi Thokibagi Ningsing Thoram ngasi Kanglada Pangtokre. Tharamadada Justice Committee on Anglo-Manipuri War 1891 Martyrs and Freedom Fighters ki Chairman Yumnamcha Dilip Kumar na Lising Chanipal Marfutra Mathoi da Thokiba Kanglay Pakki Achobat Lanjao Oikiba Anglo-Manipuri Landfam Haurakiba Mafam Asida Lanjao Haurakibagi Thoram Adubu Pangtokchabani. Matam adugi Assam ki Governor na Birti Kendrajit Fanadabagi Thorang Taurakpada Amasung Manipur gi Ningthau Macha Singhi Wakhal Manadaba Asigi Khudong Chabat Lauraga British ki Mateng Launaba Honarakpada Manipur gi Lairiba Laibak Sason Asi Namthanaba Honabada Birti Kendrajit Pu Fananaba Honarakpa Konungi Lalhau Haina Khangnariba Asida Misi Mina Kaya Thokhe. Masina maram oiraga Khongjom War su thokibagi maram asina Khongjom War gi puwari thigalakpa matamda numit asi yaudraba yadraba numit ama oibana March 13 da handakna marirak suba oina thoram asi pangthokpani haikhe. Akoina hoji pangthokjariba si 1891 gi lanphamda lanpham thongnanabagi Aidi Kanglay Pakta Chobalan Jau Oikiba Anglo-Manipuri War Thokpa Haukibagi Thoramato Adaning Asitang Kunumari March 24 March 2022 da Kanglasida Pangthok Saibasi Armapumasida Asigumba Hugo se 1891 gi Chobalan Jau Hoigi Masig Mathangda Khongjom Langi Karigi Mayamse Laktana Hoigi Ningtam Mangkibagi Chobalan Jau Adugi Haurupagi Thauramasi Haurupagi kana wahau doki sigumba thaudu asi mafam asidagi thokibani.
Pulse Polio Immunization Program ki manung channang asi Imphal East District ki oina district asigi District Administration Deputy Commissioner Kumantem Daina Devina Basikong Primary Health Center Basikong da hawdokre Imphal East District ki Chief Medical Officer CMO Dr. L. Indira Jenims ki Pediatrics Department ki HOD Professor N. Kameshwar CMO Office ki Staff Dr. Paulinula Dr. Kalidas Dr. Jananda Amadi Health Center asigi MO Dr. KH Hemantagi meeting makhada Center asigi staff singi matenga loinena Health Center asigi akoibada lairiba chahi manga fawbada laiba angang singda polio hidak pithaktuna PPI program asi hawdokhe Tramaduga mari lainana Imphal East ki DC KH Dainana district asigi oina punna polio booth Chamri Marfutara hangdoktuna district asigi imung Lising Marfutara Chama Marifugi Apunba Chahi Manga Fawagi Manungda Laiba Angang Lising Yankai Humdoi Chatret Humfumathoida Polio Hidak Pithangnaba Pandam Thamli Haina Fongdokhe Numit Humni Changna Pangthokadaba PPI program asigi ahanba numita Polio Booth Chamri Marfutara Asida Polio Hidak Sing Pithakani Anisuba numitana yumda changduna polio hidak sing pithakani amasung aroiba numitana warhauba market area singda healthcare workers sing thaduna Migrant Transit Workers Singi Angang Singdasu Polio Hidak Pithaktuna Program asi Mapung Fahanaba Pandam Thamli Haina Mahakna Makhatana Fongdokhe Intensified Pulse Polio Program asi Imphal East District su Manipur Kombada Hoba Nasi Tauzaba Dongna Imphal East ki su Pangtuk Chari Masi the Imphal East ki oina akhoi target se 53,761 children ni Hariba angang asi chahi 0 to 5 years pawgi angang sing ni akoin target tawzari basi asida akhoi healthcare workers sing asha sing anganwadi workers sing na punna 90,000 henba akhoi households sing the visit tawraga angang sing asi the polio vaccine asi pithak pagi thorang tawzari Wimarakthana atenba break amatang lawminasi Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing Laktuna Mating Pangzari Akupa Marol Gidamak Medline gi helpline number 920-598-7988 Amukasu 920-598-7988 ta call tawduna tanabiyu natraga Google Play Store gi Medline app download tawduna booking tawi Break itungda makataba pau pizari. Haukiba Mars ki tangkun ki numidang pung tara taba matamda Yangyang Pokpi Police Station ki manung chanba sabung khoktat laiba chekon amada ningthaujam lanthoibi atopa ming ichan chahi kunithoi apokpa ningthaujam mani kobi nupi macha amabu mahaki khangnaba nupa porompat ahongai lekaidagi Khangembam Asok apokpa Khangembam Narana chelaba matungda yamna kiningai oiraba mawongda makokta nongmaina kaptuna hatokpibagi thawongbu Poirei Laimarol Maira Paibi Apunba Manipur PLM PAM Amadi All Manipur Women Voluntary Association Amawovana Akanba Mawongda condemn tawrakli Asigumba yamna akitu zungningai oiba thodok asi makhatana amuk hana thoktanaba mari leinaba authority amadi paliba lengak asina thodok asida chenariba mipum khudingmak athuba matamda thidokpinaba amadi Hauzik masana surrender tawzaraba Khangembam Asok pusu aingi matung inna ahakpa chairak pinaba PLM PAM amadi Amawovana Cherol Amada appeal Tauri. Headquarters 22 Sector Assam Rifles ki None Battalion Assam Rifles amadi Inspector General Assam Rifles is na Sinduna None District ki Nungba Subdivision ki Manung Chana Laiba Taudaijang Khulki Kunja Singhi Oiba Employment Generation Scheme Program ama pangthokre. Tharamasi Right to Work amadi Thabak Fangdana Laiba Naha Singbo Achumba Career Semgatnaba amasung Underground group singda yawning danaba awareness pibagi pandamda pangthokibani. Maruoiba makhal kayagi sarkarna paikhatpa employment scheme sing Mahatma Gandhi National Rural Employment Guarantee Act MGNREGA Prime Minister's Employment Generation Program PMEGP amasung Prime Minister's
रोजगार योजना PMRY की पतांगदा तिल्लिबा खुंजा सिंगदा सुगाइना खंगनखे खुंजा निफु रोमना COVID-19 की चना कांगलोन ngakna थरम अदुदा सरुक याखे अरोइबदा मरोइबा पाव अमुखना याई स्कूल AC की MLA थोकचोम सत्यव्रत सिंह ngasi मणिपुर लेजिस्लेटिव असेंबली की स्पीकर ओइना खनखरे अहानबा सेशन ngasi दगी हौखरे केजोलसा एरिया दगी मणिपुर लेंगाकना फोर्स लोकथोकु यादे हाइदुना साउदर्न अंगामी पब्लिक ऑर्गेनाइजेशन सापोना नागालैंड मणिपुर ngमखैदा कौखिबा टोटल बन मतम कक्तना सांगदोखरे Amadi Justice Committee on Anglo-Manipuri War 1891 Martyrs and Freedom Fighters na sinduna maning tamba kanglay pakta Anglo-Manipuri lanjau lising amat chanipal marfutra mathoi thoki bagi ningsing thoram pangthokre. Pony TV na sandok sa bandong tilgi pao matang asida loizare piling tabi di basingpo amukah na kurumsari.